Vistupur district all DC complex ta apun batengbang luf Vistupur na stentu na hangliba relief camp ta Minister Govindas Konthau na ningtham khudol oina blanket sing inmate sing da yenthokre ningthau khong Mangol Nganbi College ta hangliba relief camp ta leiriba inmate sing da so Minister da blanket sing yenthoki thauramadu da Minister Govindas na hai Housing Manipur da tangdu leita ba khara hanjilakpa haure masi miyam punna khutsam naduna tangdu leita na leihanna ba khona minase tarbung maike gi myoy singna isa gi yumda changlaba singi awat apalengak na pina ba khonari irang asina senmilon gi fibam sothari ba sing ase kanna khona minaduna fagat hanna ba khona ba mathau tai haike asuni ba thuri yang mai ba afaba sabak mataw ni yang luwa masu matam sangba ko aduna koi da yang lai ba thi basi akoi gi leiri ba group si amaga jo jin do lo jin do aduna sandi la na ko na bada achokwa apunwa koi di aman ko na lebba ambaliya tu to lai ba ta ra ni khara ma nei sandi sidi he na mana jila ga da koi life si improve to ga haraba ai sai su sing afawai school da tamhan ga haraba adoi bataragadi ai si economically sound oiba ma darkar tai aduna dahan kai warore hujik si wa ba khatitang handara ko matam sida sigumba khoi gi product mayam am photopi base mase ai ni kwaidagi nuai jaba lai sen tan masu lep taba aduga akhoi santi borona hona badasu akhoi punna saru yamina